lockdown lakliba May thagi tang ahum phawba sangdoklagani haina Prime Minister Narendra Modi na laktokre. Lockdown asi chayol amadi kansingani haina Prime Minister gi warol da yauri. Awang Nongpok State ta ayamba COVID-19 gi positive oiba case thengna khraba matung Meghalaya gi su doctor ama COVID-19 positive oiba thengnare. Haijang village amasung T Yangnom village ki tainabada sina phangkhiba TH Deepak Maitai gi misi asi mina hatlambagi mawongda seramba maramna Maitai Council Morena mihat asibu hainingai leitana condemn tawi hairi. COVID-19 gi lockdown na maram oiraga mahiroi sing thengnariba awaba asi mayoknaba ngamnabagi damak online education app oiriba Inlight Topedia na class 10 tamliba mahiroi singi damak science and maths subject ki lemna full subscription pithokle hairi. COVID-19 ga mari lainana Maharabida laiba khwaidagi sotharaba amasung migrant worker da Dr. Oinam Noyon amadi Oinam Chorjitna chana thaknaba potlam sing mateng pangkhre. Ex-Minister Anne Mangi gi luching makhada Kumbi Block Congress Committee na wangu ahalup chithek laikai masagi anaba amaga sagonana hinglibi loitongbam ongbi Mema Devi chahi 63 chanaba potlam sing tengbangkhre. Matam amada Manipur lenga ki Deputy CM oiramba Dr. L. Sandramani na laikhidabada Loktak Cliff Irrigation Farmers Development Committee Bisnupur ki President N. Sana Jaubana luchingba committee asigi maru oiba thongmi singna Sharuk Yaduna Bisnupurda awaba phongdokpagi thoram ama pangthokre.